KCPMC Progressive की माइकैदगी warning to BJP state government and Manipur police haiba post ama update tawragli Imphal East district ki Porompat police station na singjamagi mafam amadagi tha ahumgi angang senbi nupi amabu pikliba angang adubu huntok halamlaga mapureba pothok tri phawba haduna thamgani haiduna yamna tamthiba Manipur police ki moral sokpa yaba thabak ama Imphal East district ki SP amadi magi officer singna tawragli badu yamna lebak masa tadaba mapureba na lalhoba yauraga nupi angang singda human rights violation tawribadu BJP state government na meyeng changduna masida sidariba police ki makuk thongba sing pung konmari manungda matik chaba cherak pidragadi I masel oiriba mathong hoktaba police singi imung manung yauna party na khut thabag yathang piragani party ki cadre surrender tawhandraga makubok amadi nupi angang da akan singliba Manipur police ki moral sokpa yaba thabak tawriba miyoi amata lem tharoi sirabasu hatuk naraga thawai thanabagidamak sem saduna leire masa chenbi nupi amadi mapa athubada BJP state government na hadokadabani hai